ngarang Myanmar da kapnabada Meitei nipan Sire haina sandorakhre Kuki singna sandokpa aranba propaganda ni haina social media singda thaganarakle tasengna siduna taraga leiriba masing yamlaba miyoi sing adu TDA Thadau Defense Army amadi PDF ki dress sing setpa asiba haksang nga cha oiba video social media singda circulate tonarakre ngasi sagolban tera yeng khomda leba Professor Hizam Tombi ex Vice Chancellor MU gi yumda sakhangdaba singna grenade ama thamjilame haidi police laklaga lokhotkre haidi apunbu security force ki kangbun tampa ki district ahumdagi masing yamlaba khutlai kya fagatkhre haidi security force amadi Manipur ki police ki apunba kangbuna Manipur da ing tappa hanjilakna bahona bagi manung sanna tampa ki district ahumgi tongan ba mafam ahumda operation chathabada masing yamlaba khutlai sing fagat pangamle haina Manipur police control room dagi thadrok serol mana khangalakle security force na ngarang Imphal West district ki Lamphel police station ki manung san balangol usoi makhongda operation chathabada magazine yauna 303 rifle ama kapa yariba maru nipan yawba magazine amaga loinana 9mm pistol ama magazine yawba .32 pistol ama hand grenade ani 303 rifles ki kapa yariba maru sani ga sunna nipan kapa yariba high density cartridge tare 12 bore ammunition ama SLR magazine ani 303 rifles ki charging blade mari tear smoke cell ani rubber bullet ama technical knife ama bulletproof helmet ama bulletproof vest ama walkie talkie set ani phagat pangam khre security force na Bisnupur district ki Marang police station ki manuk sanba firen bam paton gi mafam amada su combing operation chathabada DBBL ama magazine yawba country made 9mm pistol ama tongan ba khulai gi magazine mari 36 hand grenade ahum detonator ani 51 mortar shell ama air smoke shell mapan kapa yariba 9mm pistol maru ahum 9mm gi cartridge yawdaba maru manga phagat pangam khre haidi Indigenous people singi right ikai khomnagadabani haina SRI na phongdorkhre ngasi August ki tang mapan da malem sinba thungna pangthokadoriba International Day of World Indigenous People tharongga mari lenana Human Rights Initiative na Manipur amasung malem ki Indigenous people singi damak solidarity ulakle loinang tongan ba demand kaya ama thabak to onthokna ba mari lenaba singda demand torakle Human Rights Initiative na thadrop zero lamana hairibana state asida hojik sa thaliba ethnic violence amasung Human Rights khongaw nabagi thawong kaya asina miyoi lising kaya mayum makai leitaba punsi mangba amasung lanthung kaya ama ata thokre hingsa ki thawong sing asina lamdam asagi indigenous people singna socio economy amasung culture gi oiba singna ba kaya ama thengnari state asida hojik leiriba ethnic kanglok ki ungkhanna ba se ko nabagi damakta reconciliation amasung inclusive dialogue na singba sathabagi mathau ta ba kaya leiri haidi amarom the Human Rights Initiative ki maikai dagi hingsa amasung human right khongaw nabagi thawong kaya sida nungnang ba phongdokduna ahenba force torture amasung extrajudicial killing kaya namiyo kaya gi punsi mangba lefam chapam leitaba amasung wakhal leina na singba kaya mayoknari hairaduna state asida human right khongaw nabagi thawong ase chathariba siki justice amasung tangdu leitaba phibam ama porakna bahona base yamna tangai fade maramaduna lamdam asida hingsa amasung human rights khongaw nabagi thawong sing ase khudakta lepanna bagi damak mari leinaba authority singa thabak pakhatgadabane indigenous people sing right ngak sengadabane amasung ikai khumnagadabane lamdam asida santi amasung tangdu leitaba phibam ama porakna ba amasung kalok ki irang asigi warosin ama lakna ba reconciliation amasung inclusive dialogue na singba mari leinaba authority singna sathana bahona gadabane haidi Center na Income Tax Bill 2025 withdraw tawkhre legislation ki amendment gi matungda khanakadauri laiba asigi Finance Minister Nirmala Sitaraman na ngarang Lok Sabha da Income Tax Bill 2025 withdraw tawnuna ba move tarokhi mahagi khongthang adu BJP gi MP Baijanta Pandana lusingba member kontramathoi na Sabha Select Committee amana pirakpa suggestion gi matung lakhibane Finance Minister adu ki move adu bu Lok Sabha na approve tawkhiba ka loinana tinkhiba opposition ki member singna harautuna launakhi member 21 na Sabha Select Committee ki Income Tax Bill ki report adu mamang thage 21 da Lok Sabha da monsoon session gi ahoba numita submit tawkhibane panel na 1961 ki Income Tax Act adubu asumba loan amadi structure onthokna ba honarakpane loinana honglakliba income amadi legal framework ka sunana sendokhibane Select Committee aduna lamai lising mariga chonga marphu mari panba marik sumba report amaga loinana
suggestion amasung recommendation songa hompu taru yauna pikhatki maduda drafting gi matangda sendokpa amadi anawba law aduna handokliba wa handok sing adu paring marangba yaurokpa sing adu senghanaba recommend su yauki income tax returning adu due date lanthokpuna file torakpada refund tawba yadabagi provision adu sendokpagi wafam su yauki masida sunatana MSME Act ki makhada micro amasung small enterprise singi wahantok adu paring amada laknaba amadi NGO singi taxation rules mayak sena khanghanaba wafam yauki anobo bill aduda seasonariba income amadi receipt haba term sing ase masak khangdaba donation singa mari lenarakpa matangda legal gi oiba sayatnaba lakpa yai haina semdokpa mathau tai haiki Provident Fund ge advance ruling fee amasung TDS ki matangda sumayek hena senghanaba haiki masida sunatuna law tax certificate amadi law asigi makhada lairiba penalty sing adusu yengsin batangai fade income tax bill 2025 asi sahi asigi February 16 da finance minister Nirmala Sitaramana Lok Sabha da ahanbo ina puthokibani hairi Election Commission lairibasi BJP gi damaktara haina Priyanka na hangkhre voter fraud ki wafam se kopna yengsingadabani haina Sasi Tharu na phongdokkhre Congress lusingba Rahul Gandhi na tongan mikal da voter fraud tawre habaki evidence lai haina ngara miyam da khudam puthoktuna utkarba matung Congress lusingbi Priyanka Gandhi na Election Commission na lairibasi BJP gi damaktara hangladuna karigumba Election Commission na makoi gi thodang sing ase BJP gi damaktani khanba tarabadi commission ase makhongdagi hauna sengdokpa natraga wakhalonda ahongba mathau tare hana phongdokkhre Priyanka Gandhi na hai voter fraud tawre habagi evidence punamok Election Commission gi mangda puthoktuna thamlaba phawba thi humbagi thabak chathaningdri pasikarigino evidence asi sugeng yengdana Rahul Gandhi gi claim asi lale haiba yabra masini leba asigi democracy gi oiriba phibam Election Commission na makoi gi thodang asi BJP gi damaktani khanduna thabak tawba tarabadi munna khanhawba phai natraga Rahul Gandhi na phongdokhibagum INDIA na center da lenga pairaba matamda asiguma democracy bu lekha tahangba thabak tawriba me khudimak logi matungna thigatuna matik chaba action lokhatpa yai haibadu kaufade haiki senior Congress lusingba Sasi Tharu na su Election Commission da voter fraud ki issue asi khwaidagi nungnaningai oiba issue amani hairaduna atubu matamda yengsenbagi tangai fadaba laide aikhogi democracy asi thawoina marai chaitha hanaba honarakpa lairabadi ngallingeida yengsilawbuna punamaki apapa oigani haiki Lamdam masiki naha sengbu mathau ama pi nabu hona bagi tangai fadaba lai haina pawnel koge editorial thamlakpe Manipur gi apunba mising lak kunthra rongi manung asida ningthina larik hairaba degree amadi master loiraba thabak phangdaba thabak tawba yabagi sahi leiraba nipui nipa pun namioi lak taret henbana thabak phangdabagi awaba sai thengthengnari hauji lenga ki tongan department sing da hangduna leiriba post sing mention lakpana saukhat thorangi thabak sing paikhatpada khudong sadaba kaya sumayong naribani adubu matam ki lengak sasan tawriba lengak na hangdun lairiba posting DPC pangtoktuna mention na bohona bagi mohta naronda contract basis da natraga maram amada thakhargi oiba thabak hapsinbagi thawong kaya sa thabak uri thawong asina matik chaba thabak phangdaba candidate singdi lengak ki thabak sangbagi tanja adu phangba ngamdana leiba kongoini lengak ki department khudimakta contract basis da hapkiba seni masing asuki matik yamkhre lengak na satharaba thawong asina matam kharagi matungda akaiba soidana thoraknaba bartang tawbugam thokane matam ki lengak ki department kaya da hapsin kiba staff sing tha kaya sahi kaya tolo phang tolo pitho ohaiduna irang kya thokhali makhogi maram saba demand oibana lenga ki sakho thorangi thamba senthomdagi makhogi tolo pitho pana lenga ki sakho thorangi thabakta khurau thangdaba nate matang sida panjane ba wafam ti thabak thiriba larik la su hairaba thabak phangdriba mioi lak tare ro masjidagi mathau taba ahangba posting matik chaba candidate sing niyam sumna DPC pangthoktuna khallabadi sakho thorangda kumang saksinba ngambata natana hak ki thenariba problem sing dagi kharamakei di hantahanba ngamgani thabak thiriba naharul singbu aranba lambida satkhidana masa bu thabak pijanaba akanaba scheme sing paikhat paju tangai fade asumna thabak thiriba nahasingbu mathau ama pi na bohana bagi tangai fadaba lei asum tawrabudi thabak phangdabagi thokliba samasya se kharadi kanba ngamgani hana phongdorklei